Mahosagi Kalngak Bahibasi citizen Kuding Mangna Pangtokadaba fundamental duty ni Haina Forest Minister Tungam Biswazina Fongdokre. Wafamase Forest Department Sinduna Lamdeng Makalekai de Pangtokpa, Humpudara Manga Suba Ban Mosap Kitaramda Minister Tungam Biswazina Fongdokibani. Stat Kitakta Joyasigoina Pangtokiba, Humpudara Manga Suba Ban Mosap Kitaramaduga Mari Lainana. Forest Minister Tungam Biswazina Hai, Ban Mosap Kitaramasi Mipum Kuding Magna, Maruina, Mahiri Singna Karino Haiba, Kangbayam Matautai. Thoramasi Utabagi Kumayamoina Kunjalising Magajamapan Yankeda, Madam Adugi Union Agriculture Minister KM Munsina, Hodokibane. Thoramasi Chaikudingi July Gi Ahan Batayoda Pangtok to Nalakpane, Statasigi Winasu Thoramasi July Tagi Ahan Batayoda Pangtopane. Kumsi Chahigi Timna, Egg Bear Makinam Haiba Asinoidi. Imagi Mingda Utarama Taba Haiba Timasi, Yam the Simtaningai Oiba Mane. Egg Bear Makinam Haiba Campaign Hokiba June 5 da. Prime Minister Narendra Modi na Hodokibane. Ngasidi Malemda Ujara Kaya Tabagi Tangai Fadaba ama Chauna Ledakli. Mui Amana Chahi Amada Matau Oxygen Gi Changa si KZ Satrani Fune. Mapung Maray Faraba Uamana Putogriba Oxygen Gi Changa Sina Chahi Amada Oxygen KG Chamaga Kune Maramaduna. Mui Amana Chahi Amagi Matau Oxygen Gi Changa si Fangnaba Honabada Yamtrabada Ujara Taret Taba Matautai. Nasi Malemda Ayinga Sagi Pibam da Chauna Ahong Balakliba si Mui Bana Tokan Bane. Ayinga sagi pibam da chauna ahong balakpa sina mahosagi oiba thokaningdaba thawdo wathok kaya thoklakpa hengalakle matam chadana nongchuba ichau thokpa amadi ikang thokpa ngasi aikoina thengnari masi khangna aikoina mahosagi pibam kalhona ba thinthadana thabak paikhatpa mathautai ngamliba makai uthanaba wanase leibak asigi oina chayasida ujara crore magani pu thanaba pandam thamle pandam asigi manu channa September tha fawbada ujara crore ni pu thanaba akan mamong da konare manipur gi oina su September tha fawbagi manungda ujara lag ni pu taruk 10 mek mari nipan thanaba pandam thamli haina mangna makha taki environment को जो लड़ीबो हुआ वगैरह सासन वगैरह जीव पान बाहर से कोई प्रोटेक्टिव ले है मुझे अभी इधर उधर इधर बने हैं मुझे मसी कॉन्स्टिट्यूशनल गिवन ड्यूटी है मसी अपन नांग सने दबस ने मरम वरगा अपन फरक नहीं अगर अपन ना फरक की बात पर मसिंग जे उनम नो तो सोई की बनते deforestation to which uwa katalaga haga ko anything to ko kun mase no ha se sin masin yamakanda no na chayol asai no chayol mayam tha sai tha mayam sahi sai aduna masnigi sahi prolong hoina to kusina maram arkan effect of himni aduna ngaran lan gibodo ngasi digi sumthokpa yai aduna ngasi se ko sai ke lariba apai lariba ima gi mohinda apagi upambe mum thaba aduna bade gi to ko phulima ki da alang gi oro alang gi oro upambe mum thabi da masi kauna da ngasi hati hawu matam da apagi environment da lana purpose se sumthona macha am kani Ngasigi thawram aduga mari lainana Lamsang Assembly Constituency ge MLA Sorokhaibam Rajen hai Malemda lairiba thawai panba jiba khudengmak akoibagi amade mahusagi phibamga nakna chatminaba ngaktani mahusagi phibam asi aikoina ngaktuna chaliba makhai aikoi nungaina hingba ngamgani kasi aikoina awaba kaya mayongnariba asi mahusagi phibamda akaiba pirubadagini lamdabasida ngasi uwa yanthatpa chingkok thokpa amade mafam kayada popi thaba asina mahusagi khalda chauna akaiba pirakpana ngasi aikoina awaba kaya mayoknabani Handak Manipura ichaw anirag ikan kanadana thokliba si aikoina mahusagi pibamda akaiba pirubadagini mahusagi pibam ngak sen bahaibasida lengak khagtada intokpa yaroi miyamna su lengak na paikhaliba thabak thoram singda mateng pangsinduna mahusagi khal ngak na bakona si haina mahna makha taki Kabuk mayam pangthokpada ikoi nation gi adumba mayam sing ado ikoi phanganba ngamnana bagi damakta ikoi adugumba ikoi environment se nga nana bagi damakta ikoi uwa yang thatpa adagi itei lokong da ikoi yumni phataba ma leiba kanda ai mangda cheliba lokong duda turen duda batal thadaba inungi amon akai adagi inungdagi tholakba phata audi mayam sing ado turen da lokong da thadaba hi haina bido koi ngasi dagi ikoi thadum se na mayam da appeal tawjini Maram di karina ay ko kanda padu na ikoi drainage laitare haina al singi ikoi na nga ko dinay matam dadi ikoi koi nu gi lo ko lo ko kanda ikoi na lai bai import gi ikoi do khongban taw dana lai pal gi wa masa hi do dana phadana sem sa dana tana me ti adu gum gi thabak to anta laitare adu na taina ba yum masen ni barak ta so ikoi
ड्रेन अखोई इलम नारा लेरम मैम सिंह खर इंजल लोई फुंजल नों खितन ताबद सुमांग इसिंग तुंगदब यूम लेरक्ट्रेब अखोई मणिपुर